Trump's maikiri Iran amasung USAꯒꯤ ꯑꯣꯏꯕ ceasefire ꯑꯁꯤ moderate attackingꯒꯤꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ moderate ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ US assetꯁꯤꯡ ballistic missile ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ Iran ꯑꯃꯁꯨꯡ Israel ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯔꯛꯇ direct military confrontation ꯂꯥꯛꯈ꯭ꯔꯦ, ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ceasefire ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ, ꯇꯧꯕꯇꯕꯨ ceasefire ꯑꯁꯤꯗ Israelꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯃꯁꯨꯡ Iranꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯅꯤꯁꯤꯗ ꯃꯥꯟꯅꯗꯕ ꯄꯣꯏꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯁꯤ USAꯅ ꯂꯧꯒꯗꯕꯅꯤ, ꯃꯗꯨ Israelꯅ ꯌꯥꯗꯕ ꯌꯥꯔꯣꯏ, ꯃꯗꯨ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯃꯥꯡꯗ ꯐꯣꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ US ꯑꯃꯁꯨꯡ Iranꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ, ꯃꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ceasefire, ꯄꯤꯁꯀꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯗꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ US ꯑꯃꯁꯨꯡ Iran ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ Strait of Hormuz ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯡꯒꯜ ꯑꯃ ꯑꯣꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯅꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ moderate attackingꯒꯤ ꯑꯣꯏꯕ ceasefireni ꯍꯥꯏꯕ ꯇꯥꯝ ꯑꯗꯨꯃꯛꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯔꯟ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ Strait of Hormuz ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯇꯥꯔꯒꯦꯠ ꯑꯃꯁꯨꯡ ꯔꯥꯗꯥꯔ ꯁꯤꯁꯇꯦꯝꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯁꯦꯝ ꯑꯥꯏꯂꯦꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯊꯥ 6 ꯈꯛꯇꯒꯤ ꯑꯉꯥꯡ ꯐꯥꯎꯕ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯏꯔꯥꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯃꯥꯡꯗ Iran ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯐꯥꯎꯕ US-Israelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ US ꯑꯃꯁꯨꯡ Israelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯆꯝ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯠꯄ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯂꯥꯛꯈꯤ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯃꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛꯁꯤ USAꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ Iranꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯕꯍꯔꯦꯟꯗ ꯂꯩꯔꯤꯕ USꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯗ ballistic missile ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ceasefire ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ceasefiregi ꯃꯅꯨꯡ ꯆꯟꯗꯦ ꯍꯥꯏꯕ self defenseꯅꯤ ꯍꯥꯏꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ Iranꯒꯤ ꯁꯥꯎꯗꯔꯟ ꯊꯪꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯦ꯫ Iranꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ Strait of Hormuz ꯑꯁꯤꯗ US ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ US ꯋꯥꯔꯁꯤꯞꯅꯆꯤꯡꯕꯗ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ballistic missile ꯐꯥꯎꯕ ꯌꯥꯎꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ US ꯂꯥꯟꯃꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯆꯧꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯤꯡ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ceasefiregi ꯃꯅꯨꯡ ꯑꯁꯤꯗ ꯆꯠꯊꯅꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ moderate ꯑꯣꯏꯕ ꯑꯦꯇꯦꯀꯤꯡ ꯑꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ, ꯑꯗꯨꯒ ꯂꯩꯔꯤꯕ ceasefire ꯑꯁꯤ ꯇꯁꯦꯡꯅ ceasefire ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ US ꯑꯃꯁꯨꯡ Iranꯒꯤ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤ ꯐꯥꯎꯕꯗ ꯃꯃꯥꯡ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯒꯤ ꯐꯤꯚꯝ ꯑꯁꯤꯗ Israel ꯑꯃꯁꯨꯡ Iran ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ directly military confrontation ꯂꯥꯛꯈ꯭ꯔꯦ, ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯎꯕ ꯐꯪꯂꯤ꯫ Iranꯒꯤ ꯃꯥꯏꯀꯩꯗꯒꯤ ballistic missile ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ Israelꯒꯤ ꯁꯤꯇꯤ ꯀꯌꯥ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ Israelꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ Iranꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯑꯣꯏꯅ Iranꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯆꯥꯅ Israelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ Airstrike ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ US ꯑꯃꯁꯨꯡ Iranꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ Iranꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ Israel ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯦꯕꯅꯟꯗ ꯆꯠꯊꯔꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯂꯦꯞꯍꯟꯗꯕ ꯇꯥꯔꯒꯗꯤ ceasefire ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯀꯟꯗꯤꯁꯟ ꯊꯝꯂꯛꯄꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯗꯨ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ USꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ Iranꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯑꯣꯏꯅ Israel ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯦꯕꯅꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯕꯦꯔꯨꯠ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯍꯦꯛ ꯑꯦꯇꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯗꯨ ꯍꯦꯛ ꯄꯤꯈꯤꯕꯒꯤ Israelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯔꯨꯠꯇ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ Iranꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ Israel ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ballistic missileꯁꯤꯡ ꯂꯣꯟꯆ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ Israelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ Iran ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ directly Airstrike ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯁꯤ ꯑꯦꯇꯦꯛ ꯆꯠꯊꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛ ceasefiregi ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯨꯔꯤꯕꯗꯤ US ꯑꯃꯁꯨꯡ Iranꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ceasefiregi ꯃꯑꯣꯡ ꯑꯁꯤ Israel ꯑꯃꯁꯨꯡ Iranꯒꯤ
ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔꯗ ꯌꯥꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯦꯕꯅꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯗ ꯌꯥꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜꯅ ꯂꯦꯕꯅꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯒꯗꯤ ꯑꯃꯁꯨꯡ ꯁꯥꯎꯗꯔꯟ ꯊꯪꯕ ꯂꯦꯕꯅꯟ ꯑꯁꯤꯗ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯍꯟꯗꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯌꯥꯗ꯭ꯔꯒꯗꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯦꯇꯦꯛ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯡꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯖꯕꯣꯂꯥ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯕꯅꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯂꯦꯕꯅꯟꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯂꯦꯞꯄꯒꯤ ꯃꯃꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃꯁꯨꯡ ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯑꯃꯁꯨꯡ ꯀ ꯆꯠꯊꯔꯤꯕ ꯁꯤꯁꯐꯥꯌꯔ ꯑꯃꯁꯨꯡ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯜ ꯑꯃ ꯄꯥꯝꯂꯦ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇ꯭ꯔꯝꯞꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯕꯅꯟꯒꯤ ꯕꯦꯔꯨꯠꯇ ꯑꯦꯇꯦꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯒꯣꯕꯔꯃꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯕ ꯅꯠꯇꯦ ꯑꯆꯧꯕ ꯑꯃ ꯑꯇꯥ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯤꯁꯇꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯒꯅꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯈꯛ ꯄꯤꯈꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯅ ꯑꯗꯨꯃꯛ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯑꯃꯈꯛ ꯆꯠꯊꯈꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯎꯅꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯅꯦꯇꯟꯌꯥꯍꯨ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯞ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯏꯊꯔꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯦꯇꯟꯌꯥꯍꯨꯅ ꯏꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯦꯇꯟꯌꯥꯍꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇ꯭ꯔꯝꯞꯅ ꯏꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅ ꯏꯖꯔꯦꯜꯕꯨ ꯀꯟꯕꯤꯕꯅꯤ ꯃꯇꯦꯡ ꯇꯧꯕꯤꯕꯅꯤ ꯑꯗꯨꯅ ꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯏꯖꯔꯦꯜꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯆꯪꯉꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡ ꯑꯁꯤꯗꯤ ꯀ ꯑꯣꯏꯅ ꯁꯣꯛꯅꯍꯧꯗꯨꯅ ꯏꯖꯔꯦꯜꯅ ꯍꯟꯗꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯟꯒ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯤꯇꯤꯖꯟꯁꯤꯡꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯅꯤꯡꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯊꯨꯕ ꯑꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛ ꯎꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯝꯊꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯃꯔꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨꯡ ꯏꯔꯥꯟ ꯈꯛꯇꯃꯛ ꯑꯦꯇꯦꯛ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯦꯕꯅꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯅꯕ ꯅꯍꯧꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯣꯉꯥꯟꯕ ꯃꯔꯤ ꯑꯃꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯍꯦꯖꯕꯣꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯅꯠꯇꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯂꯦꯕꯅꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯣꯕꯔꯦꯟ ꯇꯦꯔꯤꯇꯔꯤ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯦꯖꯕꯣꯂꯥꯒꯤ ꯃꯍꯨꯠꯇ ꯂꯦꯕꯅꯟꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯑꯁꯤꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯟꯅ ꯂꯨꯁꯤꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ